ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯆꯩꯔꯥꯎꯕ 13ꯅꯤ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ. ꯊꯥꯡꯃꯩꯕꯟ ꯆꯤꯡ ꯆꯩꯔꯥꯎ ꯆꯤꯡꯗ ꯂꯩꯖꯔꯦ. ꯍꯧꯖꯤꯛ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ. ꯃꯤ ꯂꯥꯛꯅꯗ꯭ꯔꯤ. ꯁ꯭ꯇꯣꯜ ꯃꯌꯥꯝ ꯑꯃ ꯐꯝꯕ ꯍꯧꯔꯦ ꯄꯣꯠ ꯆꯩ ꯌꯣꯟꯕꯒꯤ. ꯎꯠꯆꯔꯛꯀꯦ. ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ, ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯕꯒꯤ ꯅꯥꯀꯟꯗꯒꯤ ꯆꯪꯉꯛꯑꯒ ꯂꯥꯛꯄ ꯂꯝꯕꯤꯗꯨꯅꯤ. ꯆꯤꯡꯈꯣꯡ. ꯁꯤ ꯃꯌꯥꯝ ꯄꯣꯠ ꯃꯌꯥꯝ ꯌꯣꯜꯂꯦ. ꯁꯦꯝꯐꯨ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯦ. ꯄꯣꯠꯆꯩ ꯐꯖꯅ ꯌꯣꯜꯂꯦ ꯁꯤꯗꯤ. ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃ. ꯃꯃꯥꯡꯗ ꯂꯥꯡꯒꯣꯜꯒꯤ ꯆꯤꯡꯗ ꯆꯠꯂꯨꯕꯗ ꯌꯥꯝ ꯈꯦꯠꯅꯩ. ꯁꯤꯗꯤ ꯄꯨꯔꯥ ꯀꯨꯡꯉꯦ ꯐꯖꯅ. ꯇꯦꯗꯤ ꯕꯤꯌꯔꯗꯩ ꯀꯩꯗꯩ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯌꯣꯜꯂꯦ. ꯄꯣꯠ ꯆꯩ ꯗꯨꯀꯥꯟ ꯄꯔꯦꯡ ꯉꯥꯛꯇꯅꯤ. ꯄꯣꯠ ꯌꯣꯟꯕ ꯉꯥꯛꯇ ꯉꯥꯏꯔꯦ. ꯐꯖꯅ ꯀꯨꯡꯉꯦ ꯁꯤꯗꯤ. ꯂꯥꯏꯔꯤꯛꯁꯨ ꯌꯣꯜꯂꯦ. ꯐꯖꯅ ꯌꯣꯜꯂꯦ. ꯁꯤꯗꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯀꯅꯤ. ꯁꯤꯒꯤ ꯆꯤꯡꯁꯤꯗꯤ ꯄꯣꯠ ꯆꯩ ꯑꯄꯥꯝꯕ ꯂꯣꯏ ꯂꯩꯕ ꯌꯥꯔꯦ. ꯃꯈꯜ ꯁꯨꯅ ꯐꯪꯒꯅꯤ ꯁꯤꯗ. ꯑꯔꯪ ꯑꯔꯥꯛ ꯐꯖ ꯐꯖꯕ ꯌꯥꯝ ꯌꯣꯜꯂꯦ. ꯋꯥ, ꯄꯣꯠ ꯐꯖꯕꯅꯤ ꯁꯤꯗꯤ. ꯅꯨꯄꯤ ꯃꯆꯥꯗꯩ ꯀꯩꯗꯩ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯈꯜ ꯃꯈꯜꯗ ꯂꯣꯏꯅꯃꯛ. ꯑꯗꯨꯒ ꯁꯤ ꯂꯥꯛꯑꯒ ꯁꯣꯝꯗ ꯀꯥꯈꯠꯈꯤꯗꯣꯏꯅꯤ. ꯋꯤꯟꯃꯤꯜ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯄꯥꯝꯅꯕ ꯌꯥꯝ ꯌꯣꯜꯂꯦ. ꯁꯤꯗ ꯀꯥꯈꯠꯈ꯭ꯔꯒ ꯍꯧꯗꯣꯏꯅꯤ. ꯁꯤ ꯀꯥꯈꯠꯐꯝꯅꯤ. ꯍꯣꯔꯦꯟ ꯃꯤ ꯂꯥꯛꯅꯔ ꯄꯨꯡ 3 ꯍꯦꯜꯂꯀꯥꯟꯗ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ. ꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯛꯇꯝꯁꯤ ꯀꯥꯈꯠꯐꯝꯗꯒꯤ ꯆꯠꯊꯣꯔꯛꯑꯦ. ꯁꯤꯅ ꯃꯅꯤꯡ ꯊꯪꯕ ꯔꯣꯝꯗ ꯂꯥꯛꯑꯒ ꯁꯤꯗꯩ ꯆꯠꯈ꯭ꯔꯒ ꯂꯝꯐꯦꯜ ꯂꯣꯝꯗ ꯐꯥꯎꯗꯣꯛꯄ ꯌꯥꯏ. ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯤ ꯌꯣꯜꯂꯤꯁꯦ. ꯃꯤꯗꯤ ꯃꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤꯀꯣ. ꯊꯥꯡꯃꯩꯕꯟ ꯆꯤꯡꯁꯤ ꯀꯥꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ. ꯆꯩꯔꯥꯎ ꯆꯤꯡ. ꯑꯗꯒꯤ ꯃꯐꯝꯁꯨ ꯌꯥꯝ ꯂꯥꯞꯄꯣꯏꯗꯕ, ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯌꯥꯝ ꯅꯛꯅꯕ ꯑꯣꯏꯕ. ꯃꯤꯁꯤꯡꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯣ, ꯑꯦꯅꯤ ꯑꯍꯜ ꯑꯣꯏꯔꯣ, ꯐꯦꯃꯤꯂꯤ ꯑꯣꯏꯔꯣ, ꯄꯨꯟꯅ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯕ ꯃꯐꯝ. ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯕ, ꯃꯌꯥꯏ ꯑꯣꯏꯕ. ꯑꯗꯩ ꯂꯝꯕꯤꯁꯨ ꯈꯨꯗꯣꯡ ꯆꯥꯕ. ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯆꯤꯡꯃꯩꯔꯣꯡ ꯂꯣꯝꯗꯩ ꯂꯥꯛꯑꯁꯨ ꯅꯨꯡꯉꯥꯏꯕ. ꯑꯗꯩ ꯕꯖꯥꯔꯔꯣꯝꯗꯩ ꯂꯥꯛꯑꯁꯨ ꯑꯦꯅꯤ ꯃꯐꯝ ꯂꯥꯛꯑꯒ ꯆꯤꯡꯃꯩꯔꯣꯡꯒꯤ ꯁꯤꯒꯤ ꯀꯨꯝꯃꯁꯨ ꯌꯥꯕ, ꯕꯖꯥꯔꯔꯣꯝꯗ ꯀꯨꯝꯃꯒ ꯂꯥꯛꯑꯁꯨ ꯌꯥꯕ, ꯈꯨꯌꯥꯊꯣꯡꯂꯣꯝꯗ ꯂꯥꯛꯑꯁꯨ ꯌꯥꯕ ꯃꯐꯝ ꯌꯥꯝ ꯆꯥꯕ, ꯅꯨꯡꯉꯥꯏꯕ. ꯑꯗꯨꯝ ꯄꯦꯁꯦꯟꯖꯔ ꯂꯥꯏꯟꯗ ꯂꯥꯛꯑꯁꯨ ꯑꯗꯨꯝ ꯌꯥꯕ ꯃꯐꯝ ꯑꯣꯏ. ꯀꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ. ꯂꯥꯏꯒꯤ ꯃꯌꯥꯝꯁꯨ ꯌꯣꯜꯂꯦ. ꯃꯨꯔꯇꯤ ꯃꯌꯥꯝ ꯑꯃ. ꯁꯤꯒꯤ ꯁꯣꯝꯗ ꯆꯠꯈ꯭ꯔꯒ ꯅꯥꯀꯜꯂꯣꯝ ꯆꯠꯈ꯭ꯔꯅꯤ. ꯑꯗꯨꯒ ꯁꯤꯗ ꯈꯣꯡꯅꯥꯡ ꯍꯧꯔꯤꯁꯦ ꯁꯤꯒꯤ ꯅꯥꯀꯟꯗ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯜ ꯂꯣꯝ ꯇꯥꯗꯣꯏꯅꯤ. ꯔꯤꯝꯁ ꯔꯣꯝꯗ ꯆꯠꯀꯦꯁꯨ ꯌꯥꯏ. ꯔꯤꯝꯁ ꯔꯣꯝꯗꯩ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨ ꯁꯣꯝꯗ ꯐꯥꯎꯗꯣꯔꯛꯄ ꯌꯥꯏ. ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ. ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯕ, ꯆꯤꯡ ꯀꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯛꯑꯒ ꯒꯥꯔꯤꯗ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯣꯏ. ꯒꯥꯔꯤ ꯂꯩꯇꯕ, ꯒꯥꯔꯤ ꯃꯆꯥ ꯂꯩꯇꯕ, ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯒꯥꯔꯤ ꯂꯩꯇꯕ ꯃꯤꯅꯁꯨ ꯑꯗꯨꯝ ꯂꯥꯏꯟꯗ ꯀꯩꯗ ꯂꯥꯛꯑꯒ ꯀꯨꯝꯃꯒ ꯑꯗꯨꯝ ꯈꯣꯡꯅ ꯈꯔ ꯆꯪꯉꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯀꯥꯕ ꯌꯥꯕ
ꯑꯗꯒꯤ ꯄꯣꯠ ꯆꯩ ꯑꯄꯥꯝꯕ ꯂꯩꯅꯤꯡꯉꯒꯁꯨ ꯁꯤꯗꯗꯤ ꯂꯣꯏꯅꯃꯛ ꯃꯈꯜ ꯃꯊꯦꯜ ꯁꯨꯅ ꯄꯣꯔꯛꯑꯕꯅꯤꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯜꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯕꯒꯤ ꯑꯣꯏꯔꯣ, ꯌꯨꯝꯒꯤ ꯑꯔꯪ ꯑꯔꯥꯛꯀꯤ ꯑꯣꯏꯔꯣ, ꯁꯥꯟꯅꯄꯣꯠꯄꯨ ꯑꯣꯏꯔꯣ, ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ ꯑꯣꯏꯔꯣ ꯂꯣꯏꯅ ꯌꯥꯔꯦ. ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯄꯨꯡ 1 ꯇꯥꯗꯣꯔꯦ. ꯑꯗꯨ ꯍꯣꯔꯦꯟ ꯃꯤ ꯀꯥꯕ ꯍꯧꯅꯔꯒ ꯄꯨꯡ 3ꯒꯤ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦ, 3 ꯃꯇꯨꯡꯗꯗꯤ ꯀꯥꯟꯅꯔꯛꯑꯅꯤ. 3ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯥꯝ ꯀꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ, ꯆꯤꯡ ꯃꯊꯛꯇ ꯂꯩꯕ ꯃꯤ ꯀꯌꯥꯝ ꯌꯥꯝꯒꯦ, ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯎꯖꯔꯛꯀꯦ. ꯍꯧꯖꯤꯛ 3:03 ꯇꯥꯔꯦ. ꯑꯗꯨ ꯃꯌꯥꯝ ꯀꯥꯕꯒꯤ ꯁꯛꯇꯝ ꯎꯠꯆꯔꯛꯀꯦ. ꯃꯤ ꯂꯣꯏꯅ ꯀꯥꯟꯅꯔꯛꯑꯦ. ꯁꯤ ꯆꯥꯁꯤꯔꯥ? ꯇꯧꯗꯧ ꯃꯥꯜꯂꯦ. ꯂꯧꯔꯛꯎꯅꯦ. 2 ꯂꯧꯔꯛꯑꯣ. ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯒꯦ. Đưa thổ. Hả? Plastic này nhiều mình nè. Windmill plastic ही बोले. Em cao không nhớ đấy. Ice cream chứ sao thoát lò anh ngồi. Cao không nhớ đấy. पत्थर है ice cream दी दे ना आ गए नुकसान दियो रे Thằng chúng nó mày chứ. thabo zung bây giờ rồi ni am cả này đấy cả đây thì làm bi ngoại lắm nè mà thật là giúp bội mày ăn phẩm ấy Thangmeiband Cheirao Ching cả đấy đây mày ăn gì rồi mấy makhal thôi mày ăn nhiều đấy không còn thằng cha già chắc thật đấy phúc bị thần như hay không Như sang rồi này. Là gầu được không nhỉ? là gầu rồi mày ăn uống mày đây nó hay rồi con tiếc mình chơi được cái mèo gọi dầu làm đấy đâu đâu chơi rồi quá tarai manga ni nang ahum hulai ani hun ge tarai manga aina ani hulage nang pana hello star le ya tu chơi hello Chadre last apa tayo tadi lang di hango Nè, si mulang ngồi Yadre lon janare last nhà đây. ay muhun ge ko pa ama pa si pa ti hun ge karam tau si ge yang kai ya do man de Kun nơi tara do chi ya de janna ba oe uppe tara uppe ama biro tara ukre uppe ko do ama ko ukke đi ring ấy xuống rồi ta ha cái gì bị đâu có hụt xì
Hulo nang hulo ayan ni kahunde. Nang gibit ni kayo no. Kuya bungo gibit. Waso to ang taramong law ito rin. Zuar ni na. Zuar sanam ni na. Tawro. Mayay da. Asyadre. Che. Handa amta ka yenge siya. Hindi hoki ba ne? Ayo. Tam madi yadi ba? Yadre. Tarahan jaleu ma. Maya yausile. Thangmeiband Cheirao. Yam nuai do mahale do langgol sing ne hen nuai mang kita langgol sing de yam nuai hi na kise ni subai ra kaino khangde ai yoi na di mamang da ka khiwa langgol sing da mi yam dra ka suma du ne nuai chi di mi ka ba de gi pot se yon ba sing ne ya makhong de gi mathel phau de pot chai on na ta kamin cái này về ya vậy nè maya yausile maya saw mayam yole san thang mayam haw thu mayam zak tei kabuk tei gai de kanghou yame tana maya yausile mapak open gym ga leiba bazar se di pura mela festival dungai wah mai tare se di cái कैसा बहुत सास गया या मंदन को गाँव रहा गाड़ी जो योले लो योले Cheirao बस दी क्राइस्टल की गई नो सबको तुम बस यारे चले mấy tài gì mayam Thangmeiband koi open gym leiba Cheirao Ching Thangmeiband gi maya yorok badani yung view mayam yamon ni mi yame pot se yom ba ice cream mathak tu loi le si Ati lai khobam le ma thata. pot se ju lo silam ngadra khang de mana to murti le ye Musa. akhatla ka mayam koi gi ipu pauna hoi thau basim gi murti statue mayam ju sabani madu yang hanjarake koina de khangbiram ani mayam loi khangnaraba mafam ni ngasi kumhai statue area yore stair ka khala yang ase statue mathak ta gi namdhajarke si ka ice cream mai khali jan Pani. Ini kan koi mo. kan la sa le re statue yang pothana re thangal general sing hijamira bot ona brazabas thâu koireng gui tikin zit koireng sanana le
ꯍꯧꯖꯤꯛ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯌꯧꯔꯛꯑꯦ ꯃꯌꯥꯏꯒꯤ ꯍꯦꯟꯒꯠꯂꯛꯑꯒ ꯇꯥꯋꯔ ꯑꯍꯥꯟꯕ ꯁ꯭ꯇꯦꯌꯔ ꯀꯥꯕ ꯁ꯭ꯇꯦꯌꯔꯗ ꯀꯥꯅꯤꯡꯕ꯭ꯔꯥ ꯁꯣꯝꯗ ꯀꯥꯅꯤꯡꯕ꯭ꯔꯥ ꯈꯜꯂꯣ ꯁꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯏꯟꯈꯠꯂꯛꯏꯅꯤ ꯌꯥꯝ ꯊꯛꯇꯦ ꯍꯥ ꯁꯣꯝꯗ ꯀꯥꯒꯦꯔꯥ ꯁꯣꯝꯗ ꯀꯥꯒꯦꯔꯥ ꯁꯤ ꯀꯥꯁꯦ ꯍꯥꯏꯗꯣ ꯃꯤ ꯈꯨꯌꯥꯝꯁꯦ ꯇꯣꯂꯤꯁꯤ ꯀꯥꯏ ꯍꯥꯏꯔꯣ ꯌꯥꯝꯃꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯈꯠꯂꯛꯄꯁꯤ ꯌꯥꯝ ꯐꯖꯅ ꯁꯥꯔꯦ ꯁ꯭ꯇꯦꯌꯔ ꯁꯦꯝꯃꯒ ꯑꯗꯨ ꯁꯤ ꯁꯥꯕꯕꯨꯗꯤ ꯃꯃꯥꯡꯉꯩꯒꯤ ꯁꯥꯗ꯭ꯔꯤꯉꯩꯒꯤ ꯂꯩꯕꯥꯛꯇ ꯅꯝꯃꯒ ꯀꯨꯠꯄꯗ ꯁꯤꯠꯂ ꯅꯥꯄꯤꯗ ꯌꯥꯟꯗꯅ ꯎ ꯄꯥꯝꯕꯤꯗ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯊꯛꯇ ꯑꯃꯨꯛ ꯅꯝꯊꯖꯔꯛꯀꯦ ꯇꯥꯋꯔ ꯌꯧꯔꯦ ꯁ꯭ꯇꯦꯌꯔ ꯑꯔꯣꯏ ꯃꯊꯛꯀꯤ ꯅꯝꯊꯖꯔꯛꯀꯦ ꯃꯌꯥꯝ ꯐꯖꯩ ꯅꯥꯄꯤꯁꯦ ꯍꯧꯗ꯭ꯔꯗꯤꯀꯣ ꯐꯖꯔꯝꯒꯅꯤ ꯑꯗꯨꯒꯤ ꯃꯍꯤꯡꯅ ꯅꯥꯀꯟ ꯌꯥꯎꯔꯒ ꯇꯥꯋꯔꯗꯤ ꯑꯃꯨꯛ ꯅꯝꯃꯛꯀꯦ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯣꯟ ꯑꯃꯗꯨꯗꯤ ꯌꯧꯕ ꯉꯝꯃꯔꯣই ꯁꯦꯀꯦꯟꯗꯨꯗꯤ ꯄꯣꯠ ꯃꯌꯥꯝ ꯌꯣꯜꯂꯦ ꯇꯥꯋꯔ ꯌꯧꯔꯦ ꯃꯌꯥꯝ ꯇꯥꯋꯔꯗꯒꯤ ꯅꯝꯊꯖꯔꯛꯀꯦ ꯐꯥꯔꯁ ꯇꯥꯋꯔ ꯐꯖꯔꯦ ꯁꯤꯗꯤ ꯅꯨꯡꯇꯤꯕꯨꯗꯤ ꯀꯥꯏ ꯑꯗꯨ ꯉꯁꯤꯅ ꯀꯨꯝꯍꯩꯅꯤꯅ ओके गुड बाय सब्सक्राइब तौबिरमो सपोर्ट तौनसे लाइक तौबिरमो कुमधरक्पगी हलक्पदा मी खुयामजे काखनरैने हौजिक पुंग क्या तारे अहुमगा मिनिट यांखै अहुम मिनिट यांखै मरी तादुरो काना काखनरै मैम जि याम खलकिनि सुम यदि मम्मबाव अदुम यामने याम हेंगलकिनि खनांगलिंगेदि कुंहा मिया माने मी लकमने ओके सिन लास्ट मैम थैंक यू